ꯍꯜꯂꯣ ꯃꯌꯥꯝ, ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ. ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯌꯦꯡꯖꯒꯗꯧꯔꯤꯕꯁꯦ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ, ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯀꯗꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯌꯦꯡꯖꯒꯦ. ꯑꯗꯨ ꯃꯌꯥꯝꯒꯤ ꯌꯦꯡꯉꯛꯄꯅꯤꯅ ꯂꯣꯏꯅ ꯆꯥꯅꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ. ꯑꯗꯨꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦ. ꯑꯗꯣ ꯑꯍꯥꯟꯕꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯍꯥꯟꯅ ꯍꯧꯖꯔꯒꯦ. ꯑꯗꯨꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯍꯥꯟꯅ ꯑꯍꯥꯟꯕꯗ ꯍꯧꯖꯔꯒꯦ. ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕꯗ ꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ. ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯑꯗꯨꯝ ꯄꯤꯔꯛꯄ, ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ, ꯑꯗꯨꯒ ꯑꯗꯨꯗ ꯅꯠꯇꯅ ꯃꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕ. ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯦ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗꯁꯨ ꯃꯤꯅꯁꯦ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕ, ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯒꯁꯨ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯗꯥꯎ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯣꯏꯔꯒꯁꯨ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟda ꯃꯣꯏꯅ ꯑꯋꯥꯕ ꯄꯤꯔꯝꯕ, ꯌꯥꯝꯅ ꯊꯥꯖꯅ ꯇꯧꯃꯤꯟꯅꯔꯒ ꯑꯋꯥꯕꯅ ꯑꯩꯉꯣꯟꯗ ꯇꯥꯍꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯍꯥꯏꯕꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯦ ꯈꯜꯂꯁꯤ. ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯤꯗ ꯃꯥꯒ ꯑꯩꯒ ꯄꯩꯁꯥꯁꯦ ꯄꯨꯊꯣꯛꯃꯤꯟꯅꯔꯦ, ꯌꯥꯝ ꯊꯥꯖꯅꯅ ꯄꯩꯁꯥꯁꯦ ꯄꯨꯊꯣꯛꯃꯤꯟꯅꯕ ꯃꯇꯨꯡꯗ ꯐꯪꯉꯛꯑꯀꯥꯟꯗꯗꯤ ꯃꯥꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯕ, ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯈꯤꯇꯪ ꯑꯋꯥꯕ ꯑꯣꯏꯍꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ. ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕ ꯃꯇꯝꯁꯤꯗ ꯇꯨꯡꯗꯗꯤ ꯑꯩꯅ ꯂꯥꯛꯀꯗꯕ ꯃꯇꯝ, ꯑꯩꯅ ꯀꯣꯟꯅꯊꯪꯗ ꯍꯥꯏꯕꯗꯤ ꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯄ ꯋꯥꯠꯂꯦ. ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ, ꯁꯦꯟ ꯊꯨꯝ ꯑꯗꯨꯝ ꯂꯥꯛꯄ. ꯑꯗꯒꯤ ꯍꯧꯖꯤꯛ ꯄꯜꯂꯒ ꯂꯩꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯣꯏꯔꯒꯁꯨ, ꯃꯃꯥꯡꯗ ꯑꯩꯅ ꯄꯜꯂꯒ ꯂꯩꯈꯤꯕ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ, ꯑꯩꯅ ꯄꯜꯂꯒ ꯂꯩꯈꯤꯕ ꯊꯕꯛ ꯏꯪꯈꯥꯡ, ꯁꯦꯟ ꯊꯨꯝ ꯑꯗꯨꯝ ꯂꯥꯛꯄ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯗꯨꯝ ꯁꯥꯟꯇꯤ ꯂꯩꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ, ꯑꯩꯒꯤ ꯊꯕꯛꯇ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯂꯥꯛꯀꯗꯕ ꯃꯇꯝꯗꯗꯤ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯦ ꯈꯤꯇꯪ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯗꯥꯎ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏ. ꯑꯗꯨꯗꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ. ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕꯁꯤꯗ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯁꯦ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯁꯤꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ. ꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ. ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯃꯥꯏ ꯄꯥꯛꯇꯕ, ꯗꯥꯎ ꯌꯥꯗꯕ, ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯤ. ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯗꯥꯎ ꯌꯥꯗꯕ, ꯑꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ, ꯋꯥꯈꯜ ꯁꯥꯟꯇꯤ ꯂꯩꯇꯕ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ, ꯊꯕꯛ ꯇꯧꯔꯒꯁꯨ, ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯒꯁꯨ ꯊꯕꯛꯁꯦ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ, ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯗꯥꯎ ꯌꯥꯗꯕ ꯃꯇꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯨꯒꯤ ꯃꯔꯝꯅ ꯏꯁꯥꯁꯦ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯅꯤꯡꯕ, ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝꯁꯦ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯇꯧꯔꯁꯤꯔꯥ ꯋꯥꯈꯜꯁꯤꯗ ꯈꯟꯕ, ꯑꯗꯨꯒ ꯋꯥꯈꯜꯁꯦ ꯁꯥꯟꯇꯤ ꯂꯩꯕ ꯃꯐꯝꯗ ꯆꯠꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯣ ꯂꯥꯛꯀꯗꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏ. ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯈꯜꯂꯁꯦ, ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯄꯥꯛꯄ, ꯑꯗꯒꯤ ꯇꯧꯔꯨꯕꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ. ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯁꯤꯒꯤꯁꯦ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ. ꯑꯗꯣ
ꯍꯥꯟꯅ ꯃꯃꯥꯡꯗ ꯄꯜꯂꯒ ꯂꯩꯕ ꯊꯕꯛ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯣꯏ ꯑꯗꯣ ꯊꯕꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯁꯤ ꯊꯕꯛꯁꯤꯃꯗꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯋꯥꯈꯜꯗꯤ ꯈꯤꯇꯪ ꯈꯟꯊꯕꯤꯌꯣ ꯈꯟꯊꯔꯒ ꯑꯐ ꯐꯠꯇ ꯈꯟꯊꯔꯒ ꯊꯕꯛꯁꯦ ꯇꯧꯕꯤꯌꯣ ꯑꯩ ꯁꯤꯃꯗꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯠ लाउना तौसꯟꯕꯤꯗꯕ ꯑꯩꯅ ꯇꯧꯔꯒ ꯁꯤꯁꯦ ꯐꯒꯗ꯭ꯔꯥ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯁꯤꯗ ꯈꯤꯇꯪꯗꯤ ꯈꯟꯊꯕꯤꯌꯣ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯗꯣ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦꯅ ꯈꯜꯂꯒꯗꯤ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯂꯥꯛꯑꯒꯁꯨ ꯈꯔ ꯇꯞꯅ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯍꯣꯔꯦꯟꯗꯤ ꯂꯥꯛꯑꯣꯏ ꯑꯗꯨꯗꯨꯅ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯕꯤꯌꯣ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯗꯨꯗꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕꯁꯦ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯗꯥꯎ ꯌꯥꯕ ꯁꯦꯟ ꯊꯨꯝ ꯐꯪꯕ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯁꯦꯟ ꯐꯪꯉꯒꯁꯨ ꯁꯦꯟ ꯑꯆꯧꯕ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯁꯦꯟꯁꯦ ꯐꯪꯉꯒꯁꯨ ꯑꯩꯅ ꯐꯪꯉꯤꯕ ꯁꯦꯟꯁꯦ ꯁꯤꯁꯤꯒ ꯑꯩꯅ ꯆꯠꯇꯣꯔꯤꯕ ꯁꯦꯟꯁꯤꯅ ꯍꯦꯟꯕ ꯁꯦꯟꯁꯤ ꯃꯌꯥꯝ ꯂꯥꯛꯑꯒꯁꯨ ꯃꯥꯒꯤ ꯆꯠꯐꯝ ꯑꯗꯨꯝ ꯂꯩꯕ ꯈꯤꯇꯪ ꯂꯥꯛꯑꯒꯁꯨ ꯈꯤꯇꯪꯗꯨꯒꯤ ꯑꯗꯨꯝ ꯆꯠꯐꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯗꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯅ ꯇꯧꯒꯦꯅ ꯈꯟꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯋꯥꯈꯜꯁꯦ ꯈꯤꯇꯪꯗꯤ ꯈꯟꯊꯔꯒ ꯇꯧꯕꯤꯌꯣ ꯑꯗꯨ ꯁꯦꯟ ꯂꯥꯛꯑꯒꯁꯨ ꯁꯦꯟ ꯑꯗꯨꯝ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯂꯥꯛꯏꯕ ꯁꯦꯟꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯆꯠꯐꯝ ꯑꯣꯏ ꯑꯗꯨꯅ ꯁꯦꯟ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯈꯤꯇꯪ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯤꯌꯣ ꯇꯨꯡꯒꯤ ꯃꯥꯡꯒꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯣ ꯂꯥꯛꯄꯒ ꯆꯠꯄꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯇꯨꯡꯗ ꯂꯥꯛꯀꯗꯕꯗꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗꯁꯨ ꯍꯧꯖꯤꯛ ꯃꯥꯏ ꯄꯥꯛꯑꯒꯁꯨ hujik ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯔꯦꯅ ꯈꯜꯂꯁꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯥꯏ ꯄꯥꯛꯑꯒꯁꯨ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝꯗꯗꯤ ꯊꯕꯛꯁꯤꯗ ꯑꯃꯨꯛ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯄ ꯋꯥꯠꯄ ꯑꯗꯩ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯩꯁꯦ ꯇꯧꯒꯨꯝꯁꯤꯔ ꯄꯨꯛꯅꯤꯡ ꯆꯪꯉꯛꯇꯕ ꯑꯗꯨꯝꯕ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨ ꯃꯌꯥꯝꯒꯤ ꯌꯦꯡꯕꯅꯤꯅ ꯂꯣꯏꯅꯃꯛ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯐꯖꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯇꯧꯕꯤꯌꯨ ꯁꯦꯜ ꯂꯥꯛꯑꯒꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯥꯛꯏꯕ ꯁꯦꯟꯗꯣ ꯑꯗꯨꯗꯣ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯤꯌꯣ ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯕ ꯑꯗꯨꯗꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯦꯝ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕꯁꯦ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯇꯧ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯀꯗꯕꯅ ꯀꯔꯤꯅꯣ ꯑꯩ ꯃꯌꯥꯝ ꯔꯤꯚꯔꯁꯇꯤ ꯂꯧꯖꯗꯦꯀꯣ ꯀꯩꯅꯣ ꯑꯣꯏꯅ ꯇꯥꯔꯦ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕꯁꯤꯗ ꯑꯩ ꯋꯥꯈꯜꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯁꯦ ꯊꯕꯛꯁꯦ ꯇꯧꯒꯨꯝꯁꯤꯔꯅ ꯋꯥꯈꯜꯁꯤꯗ ꯈꯟꯖꯥꯟꯅꯔꯒ ꯂꯩꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯉꯝꯗꯕ ꯑꯩ ꯁꯤ ꯊꯕꯛꯁꯤꯃꯗꯤ ꯇꯧꯒꯦ ꯁꯤ ꯊꯕꯛꯁꯤꯃꯗꯤ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯑꯩ ꯀꯔꯝꯕ ꯊꯕꯛꯁꯦ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯟꯖꯥꯟꯅꯔꯒ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯇꯧꯐꯝ ꯈꯪꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯕꯛꯁꯦ ꯇꯧꯁꯜꯂꯨꯔꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯥꯡꯒꯗ꯭ꯔꯥ ꯇꯣꯡꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗ ꯈꯤꯇꯪ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗ
ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗ ꯁꯨꯝ ꯈꯟꯖꯜꯂꯒ ꯂꯩꯕ, ꯊꯕꯛ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯇꯕ, ꯑꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯑꯒꯁꯨ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ, ꯑꯩꯅ ꯁꯤ ꯊꯕꯛꯁꯤꯃꯗꯤ ꯇꯧꯔꯒꯦꯅ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯁꯤꯗꯁꯨ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯃꯥꯏ ꯄꯥꯛꯇꯕ, ꯑꯗꯒꯤ ꯊꯕꯛ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯈꯟꯖꯥꯟꯅꯔꯒ ꯂꯩꯕ, ꯇꯧꯐꯝ ꯈꯪꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯃꯌꯥꯝꯒꯤ ꯌꯦꯡꯉꯛꯄꯅꯤꯅ ꯂꯣꯏꯅ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯑꯗꯣ ꯂꯥꯛꯀꯗꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯦ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯤꯗꯕ, ꯑꯩ ꯁꯤ ꯊꯕꯛꯁꯤꯃꯗꯤ ꯇꯧꯔꯒꯦꯅ ꯈꯜꯂꯒ ꯊꯕꯛꯁꯦ ꯁꯠ ꯂꯥꯎ ꯇꯧꯁꯟꯕꯤꯗꯕ, ꯋꯥꯈꯜꯁꯤꯗ ꯈꯤꯇꯪ ꯈꯟꯊꯔꯒ ꯇꯧꯕꯤꯕ, ꯑꯗꯒꯤ ꯃꯤ ꯂꯣꯏꯅꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯍꯩꯁꯤꯡꯅ ꯑꯗꯨꯝ ꯂꯣꯏꯅꯕꯤꯌꯣ꯫ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯀꯩꯅꯣꯝ ꯍꯥꯏꯅꯔꯛꯄ ꯃꯇꯝꯗꯁꯨ ꯏꯁꯥꯁꯦ ꯈꯤꯇꯪ ꯁꯥꯎꯒꯠꯄ, ꯁꯥꯎꯅꯤꯡꯕ, ꯑꯗꯒꯤ ꯈꯤꯇꯪ ꯁꯥꯎꯒꯟꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯨꯗꯨꯅ ꯃꯤ ꯂꯣꯏꯅꯕ ꯃꯇꯝꯗꯁꯨ ꯐꯖꯅ ꯈꯤꯇꯪ ꯈꯟꯊꯔꯒ, ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯈꯤꯇꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯁꯤꯗ ꯃꯤꯅ ꯁꯥꯎꯅꯤꯡꯉꯣ ꯑꯩꯅ ꯋꯥꯈꯜꯁꯤꯗ ꯈꯤꯇꯪ ꯈꯟꯊꯔꯒ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯣ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯉꯝ ꯇꯥꯟꯕꯤꯗꯕ, ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯝꯒꯗꯕꯗꯣ ꯑꯗꯨꯗꯪ ꯇꯧꯕꯤꯌꯨ, ꯍꯥꯏꯗꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕꯗꯗꯤ ꯂꯝꯖꯤꯟꯕꯤꯒꯅꯨ꯫ ꯑꯩꯅ ꯉꯝꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯗꯪ ꯈꯜꯂꯒ ꯑꯗꯨꯝ ꯇꯧꯕꯤꯌꯣ꯫ ꯑꯗꯨꯗꯤ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ꯫ ꯑꯗꯣ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯦ ꯂꯥꯛꯀꯗꯕ ꯃꯇꯝꯗꯁꯨ ꯈꯤꯇꯪ ꯗꯥꯎ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯑꯗꯣ ꯃꯌꯥꯝꯒꯤ ꯌꯦꯡꯉꯛꯄꯅꯤꯅ ꯂꯣꯏ ꯆꯥꯟꯅꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕꯁꯤꯗ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ, ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯃꯇꯝꯗꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ꯫ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯟꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯣꯏ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯑꯍꯥꯟꯕꯒꯤ ꯀꯥꯔꯠꯁꯤꯁꯨ ꯑꯩꯅ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯍꯧꯒꯦ, ꯍꯥꯟꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯒꯤ ꯑꯅꯧꯕ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯊꯕꯛꯁꯦ ꯊꯕꯛ ꯑꯅꯧꯕ ꯍꯧꯒꯦ ꯈꯟꯕꯒꯤ ꯋꯥꯈꯜ ꯑꯣꯏꯕ, ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯕꯛ ꯑꯅꯧꯕ ꯁꯤꯃꯗꯤ ꯇꯧꯒꯦꯅ ꯋꯥꯈꯜꯁꯤꯗ ꯈꯟꯕ, ꯑꯗꯩ ꯑꯅꯧꯕ ꯑꯃ ꯍꯧꯒꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯊꯕꯛ ꯑꯅꯧꯕ ꯍꯧꯕꯒꯤ ꯀꯥꯔꯠ ꯑꯣꯏꯗꯣꯏꯅꯦ, ꯍꯥꯏꯗꯤ ꯖꯤꯔꯣ ꯍꯥꯏꯕꯁꯤ ꯖꯤꯔꯣꯁꯤꯗꯒꯤ ꯑꯗꯨꯝ 1 2 3 ꯂꯥꯛꯄꯅꯤꯅ꯫ ꯑꯗꯨꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯑꯅꯧꯕ ꯑꯃ ꯍꯧꯒꯦ ꯍꯥꯏꯔꯒꯁꯨ ꯁꯠ ꯂꯥꯎꯅꯗꯤ ꯍꯧꯖꯤꯟꯕꯤꯒꯅꯨ, ꯍꯥꯏꯗꯤ ꯑꯩꯅ ꯑꯩꯅ ꯃꯥꯏ ꯄꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩ ꯃꯥꯏ ꯄꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯁꯠ ꯂꯥꯎꯅꯗꯤ ꯇꯧꯁꯟꯕꯤꯒꯅꯨ꯫ ꯊꯕꯛꯁꯦ ꯇꯧꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯐ ꯐꯠꯇ ꯑꯗꯒꯤ ꯋꯥꯈꯜꯁꯤꯗ ꯈꯤꯇꯪ ꯈꯟꯊꯔꯒ ꯊꯕꯛ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯄꯤꯌꯣ꯫ ꯄꯥꯡꯊꯣꯛꯄ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯀꯥꯔꯠꯁꯤꯗꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯛꯑꯦ, ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯅꯧꯕ ꯂꯥꯛꯄ, ꯑꯗꯒꯤ ꯇꯧꯔꯨꯕꯗꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ, ꯃꯤꯅ ꯑꯩꯉꯣꯟꯗꯊꯕꯛ ꯁꯤꯃꯗꯤ ꯇꯧꯁꯦꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯊꯕꯛꯁꯦ ꯃꯌꯥꯝꯒ ꯇꯧꯃꯤꯟꯅꯔꯒꯁꯨ ꯃꯥꯏ ꯄꯥꯛꯏ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯦꯟ ꯊꯨꯝ ꯂꯥꯛꯄ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏ꯫ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝꯁꯤꯗꯗꯤ ꯑꯗꯨꯝ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯑꯗꯨꯗꯨꯅ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯗꯤ ꯑꯩꯅ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯍꯧꯒꯦ ꯍꯥꯏꯕꯁꯤꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ, ꯍꯧꯔꯒꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ꯫ ꯑꯗꯣ ꯈꯤꯇꯪꯗꯤ ꯈꯟꯊꯕꯤꯌꯣ, ꯍꯥꯏꯗꯤ ꯁꯤꯝ ꯇꯧꯔꯒꯦꯅ ꯁꯠ ꯂꯥꯎꯅꯗꯤ ꯇꯧꯁꯟꯕꯤꯒꯅꯨ꯫ ꯑꯩꯉꯣꯟꯗꯁꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯩ ꯁꯤꯃꯗꯤ ꯐꯅꯤ ꯐꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯈꯜꯂꯒ ꯏꯁꯥꯅ ꯂꯦꯞꯄꯒ ꯇꯧꯕꯤꯌꯣ꯫ ꯑꯗꯨꯗꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ ꯂꯩꯔꯒꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯁꯦ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ, ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯀꯗꯕꯅ ꯀꯔꯤꯅꯣ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯗꯨꯒ ꯇꯨꯡꯗ ꯂꯥꯛꯀꯗꯕ
ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯦ ꯑꯍꯥꯟꯕꯗ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯦ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒꯁꯨ ꯑꯩꯅ ꯇꯧꯒꯗꯣꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯝ ꯑꯣꯏ, ꯑꯗꯒꯤ ꯁꯦꯟ ꯊꯨꯝ ꯂꯥꯛꯄ ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ, ꯑꯩꯅ ꯁꯤꯃꯗꯤ ꯇꯧꯔꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯗꯤ꯫ ꯑꯗꯣ ꯂꯥꯛꯀꯗꯕ ꯃꯇꯝꯁꯤꯗꯁꯨ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ, ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯄꯜꯂꯒ ꯂꯩꯕ ꯁꯦꯟ ꯊꯨꯝꯕꯨ ꯑꯣꯏꯔꯣ, ꯕꯤꯖꯤꯅꯦꯁꯄꯨ ꯑꯣꯏꯔꯣ, ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯃꯔꯝꯗ ꯑꯣꯏꯔꯣ, ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯄꯜꯂꯒ ꯂꯩꯕ, ꯌꯦꯠꯅꯔꯒ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯂꯩꯔꯒꯗꯤ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯐꯅ ꯑꯗꯨꯝ ꯂꯥꯛꯄ꯫ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯗꯤ꯫ ꯍꯧꯖꯤꯛꯀꯤ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯍꯧꯒꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯂꯥꯛꯀꯗꯕ ꯃꯇꯝꯁꯤꯗꯁꯨ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ꯫ ꯑꯗꯨꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯃꯨꯛ ꯇꯧꯖꯔꯒꯦ ꯃꯌꯥꯝ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯑꯣꯏꯗ꯭ꯔꯥ? ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯁꯤ ꯊꯕꯛꯁꯤꯃꯗꯤ ꯇꯧꯔꯒꯦꯅ ꯈꯟꯕ ꯂꯩꯔꯒꯗꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ꯫ ꯑꯩꯅ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯍꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯍꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏ, ꯍꯥꯏꯗꯤ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯀꯥꯔꯠ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯤꯅ꯫ ꯑꯩꯅ ꯍꯥꯟꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯑꯩ ꯊꯕꯛꯁꯦ ꯑꯅꯧꯕ ꯍꯧꯒꯦ, ꯑꯩ ꯁꯨꯃꯥꯏ ꯇꯧꯗꯅ ꯑꯩ ꯆꯥꯎꯊꯣꯛꯅꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯋꯥꯈꯜꯁꯤꯗ ꯈꯜꯂꯒ ꯑꯩ ꯁꯤꯃꯗꯤ ꯇꯧꯒꯦꯅ ꯈꯟꯕ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯑꯣꯏ꯫ ꯍꯧꯖꯤꯛ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯝ ꯑꯣꯏ꯫ ꯁꯤꯒꯤꯁꯤꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯐꯕ ꯂꯥꯛꯄ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ, ꯁꯦꯟ ꯊꯨꯝ ꯂꯥꯛꯄ, ꯁꯤꯒꯤ ꯀꯥꯔꯠꯁꯤꯗꯁꯨ ꯑꯗꯨꯝ ꯐꯅ ꯇꯥꯔꯛꯑꯦ, ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯊꯕꯛ ꯑꯅꯧꯕ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯔꯠꯁꯤꯗꯁꯨ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯏ ꯄꯥꯛꯄ, ꯊꯕꯛ ꯑꯅꯧꯕ ꯂꯥꯛꯄ, ꯇꯧꯔꯨꯕꯗ ꯃꯥꯏ ꯄꯥꯛꯄ, ꯁꯦꯟ ꯊꯨꯝ ꯂꯥꯛꯄ, ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯃꯤꯒꯤ꯫ ꯑꯗꯨꯗꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯒꯤ ꯌꯦꯡꯉꯛꯄꯅꯤꯅ ꯂꯣꯏꯅ ꯆꯥꯟꯅꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫